ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯡꯕ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯀ꯭ꯋꯥꯒꯤ ꯀꯣꯗꯥꯡ ꯑꯣꯁꯤꯟꯕꯤꯔꯝꯂꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯦꯡꯂꯦꯞ ꯈꯨꯜ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯃꯃꯤ ꯇꯥꯍꯧꯗ꯭ꯔꯤ꯫ ꯍꯦꯡꯂꯦꯞꯇ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯠꯂꯤꯕ ꯒꯣ ꯇꯨ ꯍꯤꯜ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯆꯠꯁꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯇꯥꯌꯣꯟꯅꯕꯗ ꯂꯩꯍꯧꯔꯤ꯫ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯁꯣꯛꯍꯜꯂꯕ ꯃꯤꯒꯤ ꯃꯁꯤꯡ 135 ꯁꯨꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯗ ꯂꯣꯛꯗꯥꯎꯟ ꯇꯧꯍꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯨꯆꯤꯡꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯡꯕ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯀ꯭ꯋꯥꯒꯤ ꯀꯣꯗꯥꯡ ꯑꯣꯁꯤꯟꯕꯤꯔꯝꯂꯦ꯫ ꯁꯛꯆꯨ ꯈꯦꯠꯅꯕ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯗꯦꯜꯂꯤꯒꯤ ꯀꯩꯊꯦꯜ ꯑꯃꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯀꯣꯗꯥꯡ ꯑꯣꯁꯤꯟꯕꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯃꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯠꯅ ꯄꯤꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯁꯤꯅ ꯗꯤꯌꯨꯒꯤ ꯀꯦꯝꯄꯁ ꯃꯅꯥꯛꯇ ꯂꯩꯕ ꯕꯤꯖꯦꯅꯥꯒꯔꯗ ꯄꯣꯠꯆꯩ ꯂꯩꯕ ꯊꯣꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯀ꯭ꯋꯥ ꯀꯣꯗꯥꯡ ꯑꯗꯨ ꯁꯤꯠꯆꯤꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯦꯜꯂꯤ ꯃꯥꯁꯥꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇꯜ ꯆꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯃꯥꯜꯕꯤꯌꯥ ꯅꯒꯔꯒꯤ ꯑꯦꯅꯤ ꯁ꯭ꯄꯨꯅꯔ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ PG ꯗꯒꯤ ꯊꯣꯛꯂꯛꯑꯒ ꯄꯣꯠꯆꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯂꯛꯄꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯦꯟ ꯑꯩꯈꯣꯏ ꯃꯌꯥꯡ ꯑꯃꯅ ꯑꯦꯛꯇꯤꯚꯥ ꯊꯧꯔꯒ ꯂꯥꯛꯑꯒ ꯑꯦꯛꯇꯤꯚꯥ ꯑꯉꯧꯕ ꯇꯣꯡꯕ ꯃꯌꯥꯡ ꯑꯃꯅ ꯃꯍꯥꯛꯅ ꯆꯥꯔꯝꯕ ꯀ꯭ꯋꯥꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤ ꯆꯠꯂꯝꯕ ꯎꯕꯁꯤda ꯈꯥꯝꯃꯒ ꯇꯞꯊꯔꯒ ꯃꯃꯥꯏꯗ ꯑꯣꯔ ꯃꯁꯥꯗ ꯀ꯭ꯋꯥ ꯃꯤ ꯁꯤꯆꯜꯂꯝꯃꯒ ꯀꯣꯔꯣꯅꯥ ꯑꯗꯨ ꯆꯤꯡꯀꯤ ꯆꯥꯏꯅꯤꯁ ꯍꯥꯏꯅ ꯂꯛꯅꯔꯝꯃꯒ ꯑꯩꯈꯣꯏ ꯊꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯁꯥꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ FIR ꯑꯃ ꯐꯥꯎꯗꯤ ꯂꯣꯗꯖ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯗꯤ FIR ꯁꯤ ꯂꯣꯗꯖ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯗ ꯐꯤꯌꯔ ꯑꯣꯏꯅ ꯇꯧꯒꯗ꯭ꯔꯥ ꯑꯣꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯗ ꯃꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠ ꯑꯁꯤ ꯄꯨꯊꯣꯛꯑꯒ ꯐꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤꯅꯤ꯫ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗ ꯅꯣꯔꯠ ꯏꯁꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯔꯦꯁꯤꯌꯦꯜ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯄꯦꯟꯗꯦꯃꯤꯛ COVID-19ꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯅꯤꯡꯅꯤꯛ ꯂꯥꯎꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯖꯟꯇꯥ ꯀꯔꯐ꯭ꯌꯨ ꯂꯣꯏꯕꯒ ꯄꯨꯡ 9:30 ꯇꯥꯕꯗ ꯕꯤꯖꯦꯅꯥꯒꯔꯗ ꯂꯩꯕ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯑꯣꯏꯗꯨꯅ ꯒꯦꯁꯠ ꯂꯦꯛꯆꯔꯁꯨ ꯑꯣꯏꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯂꯩꯕ ꯆꯠꯄꯗ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯁꯤꯜꯂꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯗꯦꯁꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯩꯁꯥꯡꯊꯦꯝ ꯂꯝꯌꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯦꯡꯂꯦꯞ ꯈꯨꯜ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯌꯥꯝꯅ ꯃꯃꯤ ꯇꯥꯍꯧꯗ꯭ꯔꯤ꯫ ꯍꯦꯡꯂꯦꯞꯇ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯠꯂꯤꯕ ꯒꯣ ꯇꯨ ꯍꯤꯜ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯆꯠꯁꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯇꯥꯌꯣꯟꯅꯕꯗ ꯂꯩꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ TOMTVꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯍꯦꯡꯂꯦꯞꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯃꯄꯨ ꯄꯥꯟꯗꯕ ꯁꯥ ꯁꯟꯒꯤ ꯂꯩꯐꯝ ꯑꯣꯜꯂꯦ꯫ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯅꯕ ꯄꯨꯕꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯥꯐ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯅ ꯍꯪꯍꯧꯔꯤ꯫ ꯂꯣꯏꯅꯅ ꯅꯔꯁ ꯑꯅꯤꯅ ꯇꯥꯡꯀꯛ ꯅꯥꯏꯅꯗꯨꯅ PIC ꯑꯁꯤ ꯍꯤꯡꯂꯤ ꯇꯥꯛꯅꯕ ꯃꯑꯣꯡꯗ ꯂꯩꯍꯧꯕꯒꯤ ꯐꯤꯚꯝ ꯑꯃꯁꯨ ꯆꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯦꯟꯇꯔꯁꯗ ꯋꯥꯠꯄꯁꯤ ꯗꯣꯛꯇꯔꯁꯨ ꯋꯥꯠꯂꯤ ꯅꯔꯁꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤ ꯃꯈꯩꯁꯨ ꯀꯔꯤꯁꯨ ꯂꯩꯗꯦ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨꯒꯤ ꯃꯤ ꯈꯨꯟꯒꯤ ꯑꯦꯔꯤꯌꯥꯒꯤ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯅꯥꯕꯁꯤꯗ ꯖꯥꯝ ꯋꯥꯕꯁꯤ ꯃꯈꯣꯏ ꯂꯩꯗꯕꯁꯤꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯅꯤꯡꯉꯤ꯫ ꯗꯣꯛꯇꯔ ꯂꯩꯗꯕ ꯑꯗꯨꯒ ꯅꯔꯁ ꯂꯩꯗꯕ ꯑꯗꯨꯒ ꯕꯦꯗꯁꯤꯡꯁꯨ ꯂꯩꯗꯕꯅꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯈꯛ ꯀꯔꯤꯁꯨ ꯂꯩꯗꯕꯅꯤ ꯍꯧꯖꯤꯛꯁꯦ꯫
अदो बिल्डिंग खकदनी बिल्डिंग सु लोई सिगाई दौरे मखोई फंक्शन तौदबगी कनो सन चंगी ओक चंगी को स्टाफ लेदबगी संजुमगा ओकजुम ओइना दुम लेखरबनी ꯏꯪ ꯀꯨꯝꯖꯥ 1984 ꯂꯤꯡꯈꯠꯈꯤꯕ ꯍꯦꯡꯂꯦꯞ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯖꯥ 12ꯅ ꯃꯍꯩꯔꯣꯏ 300 ꯍꯦꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯁꯥꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯋꯥꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯨ ꯊꯥꯔꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ सिदे कनो हालदी मथक्ता कनो बिल्डिंग नतबा ऊना साबा कनो अनी लेये अदुगा सिसी 2017 18 राजी ता होंथो खरे सिसी बिल्डिंग दा गा होजी दी ओया ट्रेन थो हतले सातो दी चहुम हेलेबा अदुगा होजी मक एखोई पामबती ट्रेल टीचर्स ना अदु पामयबा होजी दी एखोई दी तसेना हाइलेगे एखोई प्रिया पामबदी थूना रिपेयरिंग ओलत्रगा न्यू खसत तोरी दी एखोई जामे पामेबा एस खुलेंदगी खुल असि ताबा नौना सेंबा लंबी असि नोंग ताबा मतमदा चटपा यादबदा नतना लंबी असिदा इसिंखोंग कया खोंनुंगदा गाड़ी थौरगा लांदुना चथौरी उफुलना लैतेंग ओइहोबा लंबी असि लेंगाकी माइकेदेगी सेमजिनबगी ममी ताहुरबसु हौजिकमकी ओइनदी ओंथोकना फिबम चादबा हाइबा अदुमा ओहेउरी लंबी असिना मरम ओइरगा कुंजा सिंगना थेंगनरिबा अवाबा कया उपायदी लेते वाकलबसु ताबीगदबना ताबीदा पुनसिगी खोंचतनी खन थमोइदा खुदुम सुदुना मपोक्सिमदी लेंगाकी याइफा थौसलगी ममी लाकलरोइद्रा सोलहौबगा लोइनना लेंगाकी मिथियेंग तबु खौरांना ngaihuri एस खुलेंदगी हेंगले फाउसी 30 कयानो 31 किलोमीटर्स नि एस खुलेंदगी सिसु एमएलए ना ए कारदी एना सेमगिनी हाइबनी हुजिक फाउ कनो थबक हौद्रिबसे खुदमीना नुंगाइदबसे फोंदो एंगसिसा सिसे मानसु कनो अखोना लंबी सेमबियो हाइना वोट पीबनिना वोट पीबा लोइखरबनिना माना तौगिदबा थबकदो तौबीरदी नुंगाइगिद्रा हाइना ए साना अदुम हाइजरी ngasiसा Sursanpur district manung chana leiriba henglep khungang ase awatpana pik thanba khungang ama haibadu oire khungang asida thakna chanaba ising mahiloisang amadi ana layeng sang danatana chathuk chasingi pambay moiriba lambi asijo onthokpa fibam yanghaidaba fibam amada leire lambi asi Sursanpur dagi laklo matung es khulen dagi hemle tagadaba lambi asi kilometer 38 sangba lambi asi onthokpa yanghaidaba fibam amada leibaga loina ana layeng sang anaba lakpa matamda Sursanpur tana yengbada lambi da khudung thiba thokdo kaya su thokli awatpana pikthalaba khungang ase lengaaki maiketagi karigumba ahenba mityang changba thoklabadi lengakna thamliba pandam go to hill khungang chache amadi ching chache haina lokhaliba thaurang kaya asi mai pakpa afaba khongthang ama oigani cameraman mangsata mo ojikalon paudam jerbe fu maite karibam times of Manipur henglef ngarang numidang wairam Thobal district ki Wangjing da leiba BSF ki sentry posta sakhangdaba singna bom langsinduna landaram lei laibak phabadagi asok apan mishiminadi yahodre chenaba miyoi ama fare TOMTV na fangba paugi matung ina registration number plate yaudaba angangba machugi Honda Dayo tongduna lakpa miyoi kharana numidang wairam pung manga makhairom tarakpa aduaida Wangjing da leiba chamaga taraumdoi shuba battalion e koi BSF CI post ki sentry post number 4 da bom adu langsinduna pokhai halamlaga chenaba hotnabada gari adu tushinbadagi gari adu hundoklamlaga khonglei thuna chenkhibani matam ikan kanadana Thobal police commando gi team ama changsilaktuna sakhangdaba sing adugi khongul likhi loinana mafam adugi akoibada pakshana thiba humbagi thabak chathaki police tagi fangba pau asina makha taraduna search operation adu ahing nongyai aduai fawba chathaki maduda bom langsilamba thodok aduda chendaramba yai haina chingnaba miyoi amadi police na fare hari investigation makha chathabana hauzik fawbagi oinadi faraba miyoi adugi chapchaba maming matha police ki maikaidagi khangalakpa leitri hauzik paugi marak thana atenba break amamuk longminasi
Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjingbatomtv Imphal West ki admission hauzare. Course singdi BSc Agriculture, BSc Horticulture amadi Bachelor of Business Administration BBA. Form thaba April ki date 1 dagi hauzaragani. Aku pamarol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawiyo. Nauka Hearing Aid Center Kumja lising ama chapan marifom do digi hona chai kuntra manga hena Notice India ahan hearing aid clinic mo ina lereklaba Nauka gi info center ma hangjare TV ma phone gi konjel loinana nil khongum fam na tabang ngam dagi awaba mayok na dibna al koding mag wabi rugano Nauka Hearing Aid Clinic nga simak lensin direktuna completely invisible water resistant amadi rechargeable oida digital hearing aid hapiu tabang ngam gi pangalwana ba dong khang chana ba single power sa tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall. Mobile number na 6009545159. Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Break ki matungda makataba pawmuk pizari lengak na thamkiba athingbagi matung ina maheroi singda coaching class piba ngamdrabasu online gi khuthangda mahai takpi tambiri haina Taxila Institute Imphal Center gi Center Head and Manoranjana Fongdorakle tamthiraba COVID-19 laina na maram oiraga athingba leiduna su lakadoriba May 3 da pangthokadoriba NET lising ani kun exam gi yenglaga khongthang asi lokhatpani hairi mahakna makha taraduna institute asigi mahiroi singbu NET exam asida chauna mai pakhanaba gi pandamda mahiroi singi yum da fau chatuna study material sing fanghali Institute asi National gi thakta ingkumja lising amaga chamapan marhudra nipan dagi hauduna sahi kunga mathoi hena NET amadi JED exam gi coaching class piduna mahiroi lising kunga manga rom exam sing mai pakhanba ngamkhre Institute asigi Imphal Center asidasu state asida anobo oina teaching methodology amadi anoba exam technique sing mahiroi singda fanghanduna medical amadi engineering gi lamda hena pangal pi na bathakta honari haina su mahakna fongdoke Andaki thagadur bangang ni thagadur bangang singsi preparation di every hour every minute matter banina koi preparation di kai ba ya da banina koi taksla gi hoina offline di classroom activity to ya da su koi na ose class activity ma'am se koi na oja gi singi class ki lecture ma'am se koi na online to thajare masigi online thajabasina angang singda ose yum da gi hoina moi yum da ba to ya da su yum da gi hoina NET ki damakta medical entrance ki damakta preparation to da tumting pangani haina koi asa to je angang sing Handak Kamjong District ki manung chana chasata thokhiba nungai taba thodok aduga mari leinana awaba tarba mioi singda angamba mateng kharada oirabasu mateng pangba ngamba oida Imphal East ki Kongba Bazar da leiba Laikhuram Leninna mahaki mapok kumon ga mari leinana ngasi Chingmairong da leiba Kuki Baptist Church ki luchingba singi khuthangda mafam aduda yahon khinaba potlam kaya mateng pangkhre ngasi Laikhuram Leninna medical kit sing nupa amadi nupi singi sena chanaba firol Khungup Sol Sing amadi sel oina lupa lising anisu mateng pangki. Lakliba Mars kunga tarukta Manipur gi oina Raja Sabha gi seat aman men khatnaba pangthokadoriba mikhal asida hauzik Manipurda BJP na luchingduna semliba chungshinaba lengak asigi mahut sinduna Manipur gi ningthau leisemba sana chawbabu BJP gi mihut oina Thagalakliba thong asida Manipur gi ningthau masabangna amuka hanna khanthabiu haina London da exile da leiduna masabu Manipur gi chief minister ni hariba Yambem Birena thadorakpa cherol amana khangalakli Malem Pakshana Sandorakliba COVID-19 Laichat ki section Thoranga Mari Lainana Lamjingba Hospital and Research Institute
Limited ki staff singna laichet asigi marakta miyamgi sevagi damakta hangliba group asigi office singda chatuna awareness pikre awareness program aduda maru oina laichet asigi matangda miyamna sanitizer natraga hand wash jenaduna khut hamba matamda matau karamna hamgani haibana chingba office ki staff singda khanganki Coronavirus natraga COVID-19 gi malem gi oina sandorakliba laichet asidagi ngakthoknaba ngasi city police station gi team amana khwairamban temporary market complex ta hidak chaithokre ngasi city police ki OCM Sudhir Kumar na luchingba team amana temporary market ki mafam sinma thungna hidak chaithoki ngasi ayok city police ki nupa amadi nupi personal amadi kedogi volunteer singna hidak chaithokpa aduda saruk yaki makha tanasu atopa city gi area singdasu chaithoki gani hairi Malemgi mipung khudik magna yamna kinariba tamthirava laina ama oiriba coronavirus disease COVID-19 gi check-in thorang ama oina khomjonggi kheba chingda leiriba mega tourist circuit ngasidagi horaga makhataba cherol ama thoktriba phawba thingjele haina integrated mega tourism development cooperative society limited ki secretary O Sunil Kumar na thadorokpa cherol amana phongdorakle cherol asina hai lamdam asida leina asigi check-in thorang lokhatpagi khongthang ama oina Manipur lenga ki special secretary na thokiba order amagi matung ina mega tourist circuit asi thingjinaba warip lobani hairi athingba asida general public amari visitor khudimak konsingani hainasu cherol asina makhatari Novel coronavirus taki ngakthoknabagi check-in thorang lokhatpagi saruk ama oina Yaripok Municipal Council Joint Committee on People's Welfare Yaripok Water Supply Committee puna khushamdaduna ngasi Yaripok Kaitel Singh sitok sentokduna hidak kapthokre YMC ki maikaidagi councillor Romesh Subhachandra amasung ex-chairperson Rupachandra na mapung oiba thodang sing lokhi YMC ki EO Madam Julia Soibam su laktuna hidak kapthokliba sing adu yengshenki hauzik malem gi oina sandorakliba tamthiraba leina coronavirus asidagi ngakthoknabagi check-in thorang lokhatpo oina miyam tinpham oiriba kaithel sing asi luna nana thamnabagi wakhalonda hidak asi kapthokmani haina JCPWY gi secretary Sanjoy Hidamna phongdorakle Loidana hauzik yamna kana miyamna leina asigi mi painari matam asida lenga ki mari leinaba authority na thadorokpa pau natabida miyamna social media da phongba pau singda thajaba thambige do haina su mahakna makhatana phongdorakli Malem ki mafam kayada sandorakliba coronavirus COVID-19 dagi ngakthoknaba check-in thorang lokhatpo oina ngasi Kakching AC ki MLA Y Surchandra na luchingduna Kakching Municipal Council ki councillor sing amadi Kakching BJP mandal gi thomi singa Kakching Kaithelda miyam achat awong tawba singda lemna marks yenthokre ngasigi miyamda lemna marks yenthokpa aduda mari leinana MLA Y Surchandra na phongdorakpada China gi Wuhan dagi malengi mafam kayada sandorakliba coronavirus layong asi yamna launaganba sandokpa athuba layong ama oibana masidagi check-in na leinana bagidamak ngasigi marks yenthokpagi khongthang asi paikhatpani makata nasu mipung khudimakta marks phanghanna ba hotnagani miyam punbi ganu isana isabu miyam punba mafam dagi lapthokna leina ba hotnabiu hainasu appeal tawrakli asli nungno ganda du balaina ma worldwide chandore jersey dagi wa amaga wa nganu matangda mountain sangal lisiam mount nozuna eyes di ana sai mount sangal sabai khoi maxi khoi loina ba upi betaba yar me mi si punbi da ba mi si ari even rickshaw to sama dei auto shuru ama dei hel to bidaba Hauzik Jiribam district asida kaithel dukan sing amadi lambi sorokta mi kya chatnade aduga pharmacy gumba khara hangba natana aduga district asida su chamaga nifu mari thamduna COVID-19 dagi ngakthoknaba check-in thorang district administration alokhale Home Department gi Special Secretary Home Is Gyan Prakash na thokiba order amagi matung ina gari chathok chashin thingjin kibana maram oiraga Jiribam district asida su gari sing changlakpa thingkhre adubu oil tanker amadi LPG puba gari sing di order asina konsindabana maram oiraga Jiribam dagi driver amadi handyman sing screening phajana tawraga gari sing adi changhali ngasi ahing nongyai fawpada gari yankhairom changhan khre hari aduga check poster doctor sing coronavirus screening tawbagi che chang sing yaudaba gari sing di chathandana thamli hari India da coronavirus na positive oiraba case mioi masing lepalaitana hengalakpaga loinana hauzik phawbada punna migi masing chambri 15 sukhre masina maram oiraga laina asina sihankiba migi masing na tapna hengalakli Health ki Joint Secretary Lava Agrawal na paumi singda phongdokhibada center na tongan ba state singda leiriba district yauna lockdown taunaba thabak lokhatnaba khanganba leikre
Hauzik faubada haukiba pung kunga marigi manungda laina asina positive oiraba case masing marfumathoi da hengalakhiba galoinana India da puna mioi chahumga marfudara taruk positive case oina confirm tawkhre. Chhattisgarh gi Sukma district ta Nakshal singa ngarang khut thoknaba thodok amada thiba khangna leirakhiba security personnel tara taret sina fangle haina police na phongdokhre. Bastar Range ki IGP na phongdorakhibagi matung ina security personnel tara taret mafam khangdana mangkhiba dugi thinaba semkhiba team amana asiba hakchang oina ngarang athengbada phangkhibani hairi. Masigi mathakta thodok aduda puna security personnel tara mangasu asok apan nangkhi hairi. Asok pasing adu hauzik Raipur gi hospital amada laying chathari loinana ani amagi fibamdi khara luna leiri hairi. Ngasi ayuk phone kiba Manipur gi pauche singda kari kari maroi ba pau yaw kiba gi habdo mayam puna mungtang khangminasi. Pokna farm COVID-19 mayok nanaba public curfew mai pakta chathakre. State manungi transport service su thingjinakre. District ayamba chamaga nifumari makhada athingba thamkre. India gi oina nauna mi ahum sire mi chahum humfu confirm tawre. Nauna changlakpa sing home department da pau foraknaba khanghali. Paumi sing I pau khom machattanaba amju amadi EGM na pautak pikre. Assam gi nupi machada ani shuba test negative oiramle. Huyen lanpao. Coronavirus tagi ngakthoknaba laukhatliba check-in thorang singi marakta ahoba leirabra. Manipur da so public curfew mapung phana chathakre. Mapanda chaluba miyoy sing home department da pau foraknaba khangalakle. Irai Park Train amadi interstate bus service yauna passenger service khudimak athingba thamkre. COVID-19 thingnanaba lengaki khongthang kansilakli. High Court ki athingba thugairaga lengaki angam athau singna haibok chingdagi lepak kotlamle. Rimsta operation amadi OPD leplagani. Naharol gi thodang India da coronavirus ta naba migi masing chahum marfudara mathoi yaukhre sibana taret sukre. Delhi pumba yauna India gi district humbudra manga total lockdown tawkhre. Janata curfew mai pak da chathakre mioi mari suna punbada athingba thamkre. Press club ta matam kharani gi oina press meet pangthokpa athingba thamle. Sanalai Park Corona Manipur pumba ngasidagi public transport system sing thingjinkhre. Manipur da so janata curfew mapum phana chathakre. Sangai Express COVID-19 miyamna yumdagi hendok nakhide. Kapna bada siba security personnel tara taret ki hakchang sing phangkhre. Manipur gi mafam pumnamakta mi maridagi hena punba yadre. Amju amasung EGM na warep sing lokre. Aroibada maroiba pau amuka na pizari. Mainland India na awang nongpo ki miyoy singda yengba hanthaba mityeng makhata na chathari Delhi da Manipur ki nupi mahairoi amada kwagi kodang osin biramle. Churachandpur district ki manung chanalaiba henglep khul lengak na paikhatliba yaifa thorang kayagi mami tahodri henglep ta lengak na miyam ki damak lokhatliba go to hill haibadi chingda chasi amadi school fagaransi mission gi tayonabada lehauri amadi India da coronavirus na sokhalaba migi masing chambi tara manga sukre state ayambada lockdown tohankre. Hauzik Paubagi oinadi Times of Manipur nungthilgi pau matang asida loishinjare miring tabiri basingbu amukana khurumjari.